ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯅꯤꯔꯛ ꯂꯨꯍꯣꯡꯖꯔꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯉꯥꯜ ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯣ ꯁꯅꯥ ꯂꯩꯃꯅ ꯃꯊꯣꯠ ꯀꯥꯔꯛꯄ ꯆꯍꯤ 15-16 ꯁꯨꯔꯛꯄ ꯑꯗ꯭ꯋꯥꯏꯅꯤ꯫ ꯑꯉꯥꯡꯅꯤ, ꯑꯗꯨꯕꯨ ꯁꯥꯍꯧ ꯐꯕꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯤ ꯑꯃ ꯃꯥꯜꯂꯤ꯫ ꯌꯦꯡꯕꯗ ꯃꯤꯠ ꯊꯜꯂꯤ, ꯆꯥꯎꯔꯦ ꯃꯇꯤꯛ ꯂꯩꯁꯥꯕꯤꯁꯤꯡꯒ ꯂꯣꯏꯅꯕꯅꯤꯅ ꯂꯩꯁꯥꯕꯤꯒꯤ ꯋꯥꯈꯜ ꯆꯦꯜꯂꯤ꯫ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏ, ꯇꯤꯟꯅꯕ ꯅꯨꯡꯉꯥꯏ, ꯂꯩꯁꯥꯕꯤꯒꯤ ꯋꯥꯉꯥꯡ ꯋꯥꯇꯥ ꯉꯥꯡꯉꯤ꯫ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯑꯉꯥꯡꯒꯨꯝ ꯇꯧꯕꯤꯕ ꯅꯠꯇꯦ꯫ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯂꯩ, ꯆꯍꯤ 19 ꯁꯨꯔꯦ꯫ ꯃꯥꯅ ꯄꯤꯛꯇꯛ ꯆꯤꯡꯇꯛ ꯔꯥꯁꯤ ꯂꯩ, ꯌꯦꯡꯕꯗ ꯅꯨꯡꯁꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯁꯛꯇ ꯃꯇꯧꯗ ꯋꯥꯠꯇꯦ꯫ ꯑꯃꯅ ꯄꯤꯛꯇꯛ ꯆꯤꯡꯇꯛ ꯅꯨꯡꯁꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯕꯨꯞ ꯂꯥꯎꯅ ꯐꯖꯕꯅꯤ꯫ ꯐꯖꯕꯗꯗꯤ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅꯁꯨ ꯋꯥꯠꯇꯦ꯫ ꯃꯃꯤꯠ ꯃꯤꯇꯥ ꯑꯅꯤꯗꯨꯗꯤ ꯇꯔꯥꯎ ꯃꯥꯟꯅꯩ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯥꯟꯅꯕ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯔꯕꯗꯤ ꯃꯃꯤꯠꯇꯨ ꯅꯠꯇꯅ ꯑꯇꯩ ꯌꯥꯎꯗꯦ꯫ ꯁꯛꯐꯝ ꯑꯃꯃꯝ ꯑꯣꯏꯅ ꯐꯖꯩ, ꯑꯗꯨꯒ ꯃꯆꯤꯜ ꯃꯅꯥꯎ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯃꯆꯦ ꯂꯟꯆꯦꯟꯕꯤꯅ ꯏꯊꯛ ꯏꯔꯥꯡꯁꯤ ꯀꯌꯥ ꯌꯥꯎꯗꯦ, ꯑꯗꯨꯒ ꯁꯅꯥ ꯂꯩꯃꯗꯤ ꯉꯥꯎꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯨꯄꯥ ꯐꯥꯎꯕ ꯀꯣꯏꯔꯕꯅꯤ ꯃꯥꯗꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯆꯤල් ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯡꯅꯗꯅ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯌꯨꯝꯂꯣꯝꯗ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯂꯟꯆꯦꯟꯕꯤꯅ, "ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯅꯪ꯫ ꯄꯥꯕꯗ ꯍꯥꯏꯗꯣꯛꯑꯗꯤꯀꯣ ꯐꯨꯕꯤꯖꯅꯤ ꯅꯪ꯫ ꯑꯩ ꯐꯥꯎ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯅ ꯅꯨꯄꯥ ꯀꯣꯏꯗꯦ, ꯑꯗꯨꯒ ꯅꯪꯅ ꯀꯩꯊꯦꯜꯗꯨꯗ ꯅꯨꯄꯥꯒ ꯎꯅꯗꯅ ꯐꯅꯦꯛꯀ ꯂꯩꯔꯝꯗꯅ ꯅꯪ ꯀꯩꯊꯦꯜ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯍꯥꯟꯅ ꯍꯥꯏꯅꯩꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯑꯩꯅ ꯀꯩ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯒꯦ? ꯁꯨꯝ ꯅꯨꯄꯥ ꯀꯣꯏꯕꯕꯨ ꯀꯩꯗꯧꯒꯦ? ꯁꯤ ꯐꯅꯦꯛ ꯍꯟꯗꯛ ꯊꯣꯛꯄ ꯑꯅꯧꯕꯗꯨꯅꯤ ꯂꯩꯔꯛꯏꯁꯤ꯫ ꯏꯆꯦ ꯏꯕꯥꯅꯤ ꯁꯦꯠꯃꯤꯟꯅꯔꯁꯨ ꯌꯥꯏꯌꯦ, ꯁꯤ ꯐꯠꯇ꯭ꯔꯕ? ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ, ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯑꯦ, ꯑꯗꯨ ꯏꯆꯦ, ꯇꯥ ꯃꯥꯟꯖꯒꯤ ꯃꯃꯥꯟꯅꯕ ꯆꯤꯡꯈꯩꯗꯣ, ꯑꯗꯨꯅ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯅꯤ꯫ ꯃꯣꯏꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛꯀ ꯌꯥꯝ ꯈꯨꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯀꯣꯏꯅꯒꯦꯔꯥ? ꯇꯥꯅꯤꯡꯗꯦꯀꯣ, ꯅꯃꯥꯏ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯅꯪ ꯈꯔ ꯂꯩꯔꯒ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯆꯥ ꯑꯃꯅꯤ ꯌꯥꯎꯔꯒ ꯃꯦꯃꯥ ꯀꯞꯄꯒ ꯂꯥꯎꯄꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯌꯦ ꯅꯪ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯏꯆꯦ, ꯌꯨꯝ ꯄꯥꯟꯕ ꯀꯥꯏꯅ, ꯑꯉꯥꯡ ꯂꯩꯕ ꯀꯥꯏꯅ ꯍꯩꯅꯗꯦ ꯑꯩ꯫ ꯅꯨꯄꯥ ꯀꯣꯏꯔꯦꯅ ꯌꯨꯝ ꯍꯦꯛꯇ ꯄꯥꯟꯗꯧ ꯅꯠꯇꯤꯌꯦ, ꯁꯨꯝ ꯄꯨꯟꯁꯤꯔꯣꯜꯅꯦ ꯁꯤꯗꯤ꯫ ꯀꯔꯤ? ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯄꯨꯟꯁꯤꯔꯣꯜ ꯀꯥꯏꯅ? ꯌꯦꯡꯉꯨ, ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ꯫ ꯅꯨꯄꯥ ꯀꯣꯏꯔꯤꯗꯣ ꯅꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯤꯅꯤ꯫ ꯅꯪꯅ ꯑꯩ ꯍꯦꯛ ꯀꯥꯟꯊꯣꯛꯑꯝꯃꯒ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯕ ꯀꯩꯗꯧ ꯌꯥꯏ? ꯌꯦꯡꯅꯁꯤꯅꯦ, ꯑꯩꯕꯨ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕꯩ ꯃꯑꯣꯡꯗꯒ꯫ ꯆꯍꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯐꯥꯎ ꯁꯨꯡꯄꯥꯟ ꯄꯥꯟꯕꯤꯔꯣꯏ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯈꯠꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯆꯦꯅ ꯐꯅ ꯉꯥꯡꯉꯤ, ꯁꯛꯏ, ꯀꯥ ꯍꯦꯟꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯨꯕꯗꯤ ꯇꯧꯗꯦ, ꯑꯗꯨꯕꯨ ꯈꯨꯝꯐꯝ ꯊꯣꯛꯄ ꯈꯔ ꯑꯗꯨꯛꯇꯤ ꯈꯨꯝꯃꯤ꯫ ꯃꯃꯥꯅꯁꯨ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯗꯤ ꯉꯥꯡꯆꯩ ꯇꯧꯏ꯫ ꯉꯥꯏꯍꯥꯛꯇꯨꯗꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯕꯤꯒꯨꯝ ꯇꯥꯅꯤ, ꯍꯨꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯊꯣꯛꯄꯅꯤ꯫ ꯂꯥꯛꯅꯕ ꯈꯔ ꯋꯥꯏ ꯁꯅꯥ ꯂꯩꯃꯁꯤ, ꯃꯗꯨꯃꯛꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯈꯪꯗꯕ ꯃꯆꯥꯗꯤ ꯃꯥ ꯑꯣꯏꯗꯦ꯫ ꯑꯍꯥꯏꯕ ꯊꯕꯛꯇꯨꯃ ꯁꯤꯠ ꯅꯥꯟꯅ ꯑꯗꯨꯝ ꯇꯧꯏ꯫ ꯃꯤ ꯄꯤꯖ ꯄꯤꯊꯛ ꯐꯩ, ꯃꯕꯨꯛ ꯐꯩ꯫ ꯃꯥꯒꯤ ꯍꯥꯏꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯏꯔꯥꯡ ꯇꯧꯖꯕꯗꯨꯅꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯅꯨꯡꯊꯤꯜꯗꯨꯗ ꯁꯅꯥ ꯂꯩꯃꯗꯤ ꯈꯨꯖꯤꯜ ꯀꯟꯅ ꯐꯦꯡꯂꯤ꯫ ꯃꯅꯥꯛꯇꯨꯗ ꯂꯟꯆꯦꯟꯕꯤꯅ ꯑꯍꯥꯕꯤ ꯆꯥꯔꯤ꯫ ꯈꯨꯖꯤꯜ ꯐꯦꯡꯅ ꯁꯅꯥ ꯂꯩꯃꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯀꯣꯕꯤ ꯃꯆꯦꯠ ꯑꯃ ꯌꯣꯝꯃꯒ ꯆꯥꯛꯈꯨꯝ ꯑꯝꯇ ꯏꯜꯂꯛꯑꯣ, ꯈꯨꯠꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦ꯫" ꯂꯟꯆꯦꯟꯕꯤꯅ ꯀꯣꯕꯤ ꯃꯅꯥꯗꯨ ꯃꯆꯦꯠ ꯑꯃ ꯇꯧꯔꯒ ꯀꯨꯞꯁꯨꯗ ꯈꯔ ꯌꯣꯝꯂꯒ ꯃꯅꯥꯎꯅꯨꯄꯤꯗ ꯏꯟꯒꯦ ꯇꯧꯏ꯫ ꯁꯅꯥ ꯂꯩꯃꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯇꯤꯜꯍꯧꯗꯨ ꯌꯥꯝꯃꯜꯂꯤ, ꯈꯔ ꯂꯧꯊꯣꯛꯑꯣ꯫ ꯇꯣꯛꯅꯤꯡꯈꯣꯛꯇꯨꯅ ꯈꯔ ꯌꯥꯝꯍꯜꯂꯣꯕ, ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯏ꯫ ꯃꯤꯒꯤ ꯁꯦꯕꯥꯁꯨ ꯄꯥꯝꯂꯤ, ꯋꯥ ꯈꯨꯄꯦꯠꯇꯨꯒ꯫ ꯁꯠ ꯆꯥꯔ ꯂꯣꯏꯔꯦ ꯁꯤꯗ, ꯑꯃꯃꯨꯛ ꯍꯥꯏ꯫ ꯆꯥꯕ ꯍꯧꯔꯨꯕꯒꯤ ꯂꯦꯞꯅꯤꯡꯗꯕ ꯇꯥꯟꯖꯥꯁꯤꯗ ꯅꯪꯒꯤ ꯁꯦꯝꯃꯤꯀꯥꯟꯁꯤꯗ ꯑꯩ ꯆꯥꯔꯗꯤ ꯑꯅꯤꯔꯛꯇꯤ ꯍꯨꯛꯑꯅꯤ꯫ ꯃꯃꯤꯠꯁꯤꯗ ꯍꯦꯛ ꯀꯤꯠ ꯅꯝꯕ꯫ ꯃꯤ ꯏꯆꯦꯅꯦꯅ ꯀꯦꯖꯩꯅꯤ ꯀꯩꯅꯣ꯫ ꯃꯆꯦ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯐꯥꯎꯕ ꯀꯥꯟꯅꯗ꯭ꯔꯗꯤ ꯃꯆꯦ ꯑꯣꯏꯔꯨꯕꯒꯤ ꯀꯩ ꯀꯥꯟꯅꯩ? ꯑꯉꯥꯡ ꯑꯣꯏꯅ ꯆꯨꯝꯅ ꯀꯦꯔꯗꯤ ꯐꯩꯌꯦ, ꯏꯔꯥꯡ ꯇꯧꯔꯝꯗꯥꯏꯗꯅ ꯂꯩꯁꯥꯕꯤ ꯀꯠꯆꯥ꯫ ꯅꯨꯄꯥ ꯀꯣꯏꯕꯅ ꯊꯧꯅꯥ ꯐꯔꯤꯕ, ꯅꯨꯄꯥ ꯇꯞꯇꯥꯏ ꯀꯣꯏꯁꯤꯜꯂꯒ ꯀꯦꯁꯤꯟꯅꯔꯗꯤꯅꯦ ꯅꯃꯤꯠꯇꯨꯗ ꯃꯣꯔꯣꯛ ꯅꯝꯅꯤꯡ ꯇꯥꯕ꯫ ꯇꯞꯇꯥꯏꯗꯤ ꯍꯥꯏꯅꯨꯍꯦ ꯏꯆꯦ ꯅꯪꯁꯨ, ꯃꯤ ꯑꯃꯇꯪꯅꯤ꯫
ꯑꯩꯕꯨ ꯃꯤꯠ ꯌꯥꯝ ꯌꯥꯝꯕ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕꯩ ꯃꯑꯣꯡꯗꯒ ꯇꯥꯅꯤꯡꯗꯦꯍꯦ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯃꯛꯀꯅꯨ ꯊꯞꯖꯤꯜꯂꯛꯀꯅꯤ ꯑꯔꯦꯝꯕꯗ ꯃꯆꯦꯒꯤ ꯋꯥꯍꯩꯗꯨꯗ ꯁꯅꯥꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯦꯗ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯃꯈꯥ ꯇꯥꯅꯗꯤ ꯈꯨꯝꯂꯨꯗ꯭ꯔꯦ ꯇꯥꯟꯖꯥ ꯍꯜꯂꯛꯀꯦ ꯊꯥꯖꯤꯜꯂꯛꯀꯅꯤ ꯀꯥꯎꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯟꯆꯦꯟꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗ ꯌꯥꯝꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯅꯥꯎꯅꯨꯄꯤꯗ ꯈꯨꯕꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯗꯨꯅ ꯐꯨꯈꯤꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯉꯥꯡꯅ ꯁꯛꯅꯔꯕꯁꯨ ꯅꯨꯡꯁꯤꯅꯕꯅꯤ ꯃꯆꯤꯜ ꯃꯅꯥꯎꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯑꯃꯨꯛ ꯅꯥꯆꯣꯝꯃꯣ ꯀꯔꯤꯋꯣ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯁꯅꯥꯂꯩꯃꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯏꯆꯦ ꯉꯁꯤꯗꯤ ꯏꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯁꯣꯛꯎꯔꯒꯦ ꯅꯪ ꯐꯤꯗꯣ ꯐꯖꯅ ꯁꯥꯖꯔꯣ ꯂꯟꯆꯦꯟꯕꯤ ꯇꯥꯏ ꯑꯗꯨꯕꯨ ꯐꯤ ꯁꯥꯕꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄꯤ ꯈꯨꯝꯂꯛꯇꯦ ꯃꯆꯦꯅ ꯈꯨꯝꯂꯛꯇ꯭ꯔꯕꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯅꯕꯨ ꯈꯨꯝꯗ꯭ꯔꯕꯗꯤ ꯌꯥꯏ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯑꯣꯏꯔꯒꯅ ꯌꯥꯗꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯣꯏꯅꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯁꯥꯕꯤ ꯑꯃ ꯑꯅꯤꯁꯨ ꯂꯥꯛꯏ ꯀꯧꯔꯛꯏ ꯁꯅꯥ ꯂꯥꯛꯑꯣꯗꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯦ ꯍꯣꯏ ꯏꯆꯦ ꯂꯥꯡꯂꯦꯟ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯒ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯨꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯂꯛꯏ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯪꯂꯛꯏ ꯅꯣꯏ ꯆꯦꯗꯤ ꯀꯩꯗꯧꯔꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯗꯣ ꯐꯤ ꯁꯥꯕꯗꯨꯗ ꯑꯩꯅ ꯌꯦꯠꯄꯤꯗ꯭ꯔꯕ ꯁꯥꯖꯔꯁꯅꯣꯅ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯕ ꯅꯣꯏꯗꯤ ꯆꯥꯎ ꯃꯥꯟꯅꯕ ꯅꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕꯅꯤꯅ ꯊꯕꯛ ꯁꯤꯟꯗꯣꯛꯅꯕ ꯅꯨꯡꯉꯥꯏꯔꯝꯅꯤ ꯑꯩꯈꯣꯏꯗꯤ ꯏꯆꯦꯅ ꯂꯩꯁꯥꯔꯤꯉꯩꯗꯅ ꯑꯩ ꯄꯤꯛꯏ ꯃꯥꯁꯨ ꯃꯇꯣꯝꯇ ꯋꯥꯔꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯅ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯀꯥꯟꯗꯅ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯆా ꯐꯥꯎ ꯆꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯋꯥꯔꯦ ꯃꯥꯁꯨ ꯋꯥꯔꯛꯑꯦ ꯍꯥꯏ ꯏꯇꯣꯝꯇ ꯑꯩꯈꯣꯏ ꯇꯣꯝꯕꯅꯗꯤ ꯀꯩꯗꯧꯔꯨꯅꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯃꯤꯟꯅꯈ꯭ꯔꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯄꯣꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯃꯍꯩ ꯌꯨꯝꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯁꯅꯥꯂꯩꯃ ꯆꯦꯟꯈꯤꯕꯒꯤ ꯋꯥꯊꯣꯛꯅꯤ ꯏꯃꯨꯡꯗꯨꯗ ꯊꯣꯛꯂꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯩꯕ ꯃꯤꯅꯤ ꯐꯥꯊꯩ ꯃꯃꯥ ꯊꯣꯏꯅꯨꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯊꯕꯥꯛꯇꯨ ꯏꯄꯨꯝ ꯆꯪꯂꯝꯂꯅꯤ ꯃꯇꯣꯝꯇ ꯈꯨꯗꯨꯝ ꯁꯨꯖꯤꯟꯖꯕꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯤ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯅꯦꯕ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯅꯦꯕ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯩꯕꯁꯦ ꯃꯍꯥ ꯂꯩꯅꯤꯡꯗ꯭ꯔꯦꯅ ꯆꯠꯈ꯭ꯔꯦꯗꯅ ꯐꯩ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯅꯤꯡꯂꯕ ꯃꯌꯨꯝꯕꯨ ꯀꯩꯅꯣ ꯐꯥꯗꯣꯛꯅꯗꯅꯒ ꯊꯝꯗꯧ ꯅꯠꯇꯦ ꯃꯥ ꯊꯣꯛ ꯄꯤꯊꯣꯛꯈ꯭ꯔꯗꯧꯅꯤ ꯐꯅ ꯅꯨꯡꯉꯥꯏꯁꯅꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯁꯅꯨ ꯁꯤꯗ ꯂꯩꯕꯒ ꯃꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯤꯒꯅꯦ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦꯗꯣ ꯈꯪꯖꯁꯅꯤ ꯃꯥ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯇꯧꯗꯣꯔꯤꯁꯤꯕꯣ ꯑꯁ ꯑꯩꯅꯦ ꯑꯩ ꯀꯣ ꯑꯁꯨꯛ ꯏꯔꯥꯡ ꯀꯟꯕ ꯏꯆꯥ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯁꯩꯇꯥ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯤ ꯁꯣꯝꯗ ꯁꯅꯥꯂꯩꯃꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯄ ꯇꯣꯛꯄ ꯅꯠꯇ꯭ꯔꯤ ꯏꯔꯥꯡ ꯈꯔ ꯇꯧꯖꯔꯁꯨ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯖꯔꯛꯄꯗꯤ ꯅꯠꯇꯦ ꯃꯥꯟꯖꯅ ꯐꯥꯕꯣꯏ ꯂꯥꯛꯄꯣꯏ ꯄꯨꯔꯛꯄꯅꯤ ꯅꯨꯄꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯅꯨꯄꯥ ꯃꯥꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤ ꯃꯃꯥ ꯃꯄꯥꯅ ꯃꯧ ꯄꯨꯁꯤꯜꯂ ꯑꯣꯇꯛꯃꯟꯕꯗꯒꯤ ꯁꯅꯥꯂꯩꯃꯕꯨ ꯄꯨꯔꯛꯄꯅꯤ ꯇꯨꯝꯃꯁꯤ ꯍꯥꯏꯕꯒ ꯌꯥꯕꯤꯕ ꯅꯠꯇꯦ ꯀꯞꯄꯤ ꯀꯟꯅ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯇꯤꯡꯊꯣꯛꯂꯒ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯁꯥꯎꯔꯝꯃꯅꯤ ꯍꯥꯏꯕ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯁꯤꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯣꯏꯕ ꯅꯪꯒꯤꯗꯣ ꯑꯩ ꯈꯪꯉꯦ ꯑꯩꯕꯨ ꯐꯨꯍꯟꯅꯤꯡꯕꯩꯅꯦꯕ ꯅꯪꯅ ꯁꯤꯜꯂꯤꯗꯣ ꯃꯤꯅ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤ ꯑꯩꯈꯣꯏ ꯆꯦꯐꯥꯎ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯌꯥꯗꯦꯕ ꯉꯁꯥꯏꯗꯒꯤ ꯊꯦꯝꯕ ꯂꯥꯛꯅꯕꯅꯤ ꯃꯥꯟꯖꯅ ꯐꯅ ꯍꯥꯏꯔꯤ ꯌꯥꯗꯦ ꯑꯃ ꯇꯧꯔꯤ ꯌꯥꯗꯦ ꯀꯞꯄꯒꯗ ꯂꯩꯈ꯭ꯔꯦ ꯃꯥꯟꯖꯁꯨ ꯐꯃꯨꯡꯗꯨꯗ ꯃꯈꯨꯠ ꯅꯥꯀꯟ ꯅꯝꯂꯒ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯤ ꯐꯃꯥꯡꯗ ꯐꯝꯂꯒ ꯀꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯁꯅꯥꯂꯩꯃꯗꯤ ꯀꯞꯂꯤꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ ꯆꯦꯟꯒꯨꯝꯁꯦ ꯍꯥꯏꯖꯕꯅꯦꯕ ꯍꯌꯦꯡꯗꯤ ꯑꯩ ꯍꯥꯠꯄꯤꯔꯅꯤꯕ ꯌꯨꯝꯗ ꯊꯤꯟꯕꯗ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯑꯔꯤꯕ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯁꯤꯅꯦ ꯅꯪ ꯃꯥꯟꯖꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯐꯃꯥꯡꯗ ꯐꯝꯂꯤꯕꯤꯗꯣ ꯁꯠ ꯆꯤꯡꯈꯠꯂꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯄꯤ ꯁꯅꯥꯂꯩꯃꯗꯤ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯏꯆꯣꯠ ꯆꯣꯠꯅ ꯌꯦꯡꯂꯛꯏ ꯃꯥꯟꯖꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯖꯦꯡ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯆꯤꯡꯕ ꯍꯧꯏ ꯂꯥꯛꯑꯣ ꯊꯤꯜꯂꯒꯦ ꯅꯌꯨꯝꯗ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯗꯅ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯔꯒ ꯁꯨꯝ ꯀꯞꯄꯤ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯕ ꯁꯥꯔꯤꯅꯣꯕ ꯅꯍꯥꯟꯈꯩ ꯍꯧꯖꯤꯛ ꯅꯪ ꯅꯌꯨꯝꯗ ꯊꯤꯜꯂꯝꯃꯒꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯊꯣꯡꯗꯒꯤ ꯆꯣꯡꯊꯔꯒꯅꯦ ꯁꯤꯔꯨꯔꯅꯤ ꯅꯪꯁꯨ ꯅꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯅꯪꯒ ꯂꯥꯞꯅꯗꯧ ꯁꯔꯨꯛ ꯑꯩꯗꯤ ꯁꯤꯖꯈꯤꯕꯅ ꯐꯩ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯌꯥꯜꯂꯤꯗꯣ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯑꯩꯁꯨ ꯊꯦꯡꯀꯤꯅꯤ ꯑꯋꯥꯡꯈꯨꯜ ꯇꯥꯅꯅꯦ ꯆꯠꯇꯣꯏꯁꯦ ꯑꯩꯁꯨ ꯁꯤꯕꯒꯤ
ꯑꯩꯈꯣꯏꯁꯤꯒꯤ ꯎꯔꯣꯛ ꯊꯣꯡ ꯃꯆꯥꯁꯤꯗꯤ ꯅꯦꯝꯃꯤ, ꯆꯣꯡꯊꯕꯗ ꯁꯤꯔꯣꯏ꯫ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯥꯟꯖꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯁꯤꯟꯗꯨꯅ ꯌꯥꯜꯂꯝꯕꯗꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯁꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯥꯟꯖꯗꯨ ꯃꯥꯏꯊꯣꯡ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯕꯨ ꯁꯛꯐꯝꯗꯣ ꯍꯟꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯙꯞ ꯇꯧꯔꯤ꯫ ꯊꯥꯗꯣꯛꯑꯁꯤ, ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯂꯥꯞꯄꯦ ꯍꯥꯏꯕ ꯑꯩꯅ ꯁꯤꯕ ꯆꯠꯇꯣꯏ ꯃꯐꯝꯁꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯪꯗꯨꯁꯨ ꯂꯥꯜꯂꯒꯅꯤ ꯑꯩꯅ ꯆꯠꯇꯣꯏꯁꯤ꯫ ꯌꯥꯝ ꯇꯝꯅꯩ ꯍꯥꯏ, ꯍꯧꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯂꯗꯤ ꯇꯜꯂꯤ, ꯀꯤꯖꯩ, ꯉꯜꯂꯤꯉꯩꯁꯤꯗ ꯄ꯭ꯔꯞ ꯆꯠꯍꯧꯒꯦ꯫ ꯃꯥꯟꯖꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥꯂꯩꯃꯅ꯫ ꯑꯩ ꯀꯞꯄꯔꯣꯏ ꯇꯥꯃꯥꯟꯖ, ꯑꯩ ꯀꯞꯄꯔꯣꯏꯕ, ꯊꯤꯟꯕꯤꯔꯅꯨ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ꯫ ꯅꯪ ꯁꯤꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏ ꯂꯩꯍꯧꯗꯣꯏꯅꯣ? ꯑꯩ ꯀꯞꯄꯔꯣꯏꯕ, ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯥꯅ ꯇꯧꯔꯤꯕ ꯙꯞꯇꯣ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯃꯊꯃꯣꯏꯅꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯅꯨꯄꯥꯗꯣ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤꯗꯨꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ꯫ ꯅꯪꯅ ꯁꯨꯝ ꯀꯞ ꯂꯩꯔꯗꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯦꯕ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯅ ꯁꯨꯝ ꯏꯃꯥꯡꯗ ꯀꯞ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯈꯥꯡꯕ ꯉꯝꯗꯣꯏꯅꯣꯕ? ꯅꯪꯅ ꯍꯔꯥꯎꯖꯅꯕ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯅ ꯑꯩꯗꯤ꯫ ꯑꯗꯣ ꯌꯥꯔꯤꯕ, ꯊꯤꯟꯕꯤꯔꯅꯨ, ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯅ ꯍꯦꯟꯅ ꯍꯔꯥꯎꯔꯦ, ꯀꯞꯄꯔꯣꯏꯕ ꯑꯩ, ꯀꯞꯇ꯭ꯔꯦꯗꯣ꯫ ꯁꯅꯥ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯨꯀꯣ ꯅꯪ, ꯂꯥꯛꯑꯣꯁꯦ, ꯊꯦꯡꯉꯦ ꯇꯨꯝꯃꯨꯔꯁꯤ꯫ ꯏꯕꯥꯅꯤ ꯁꯨꯝ ꯂꯥꯡ ꯂꯩꯔꯗꯤ ꯃꯤ ꯑꯃꯇ ꯇꯨꯝꯕ ꯌꯥꯅꯔꯔꯣꯏ꯫ ꯍꯌꯦꯡ ꯏꯃꯥ ꯍꯣꯏꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ, ꯉꯟꯇꯥ ꯍꯧꯒꯠꯅꯕ꯫ ꯍꯧꯖꯤꯛ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅ ꯏꯕꯥꯅꯤ ꯇꯥꯟꯊꯣꯔꯛꯂꯗꯤ ꯃꯄꯥꯟꯗ ꯇꯨꯝꯕ ꯇꯥꯔꯦ꯫ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤꯁꯦ꯫ ꯑꯍꯣꯏ ꯂꯥꯛꯑꯣ ꯇꯥꯃꯥꯟꯖ꯫ ꯃꯥꯟꯖꯅ ꯁꯅꯥꯂꯩꯃꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯐꯃꯨꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯤ꯫ ꯌꯥꯝ ಲಾಯ್ꯅ ꯁꯨꯝꯈ꯭ꯔꯤ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤꯁꯤ, ꯑꯗꯨꯅꯕꯨ ꯑꯍꯜ ꯑꯉꯥꯡ ꯈꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯥꯟꯕ ꯍꯥꯏꯁꯤꯅ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯂꯤꯡꯕ ꯇꯥꯕꯅꯤ꯫ ꯀꯌꯥ ꯂꯥꯏꯅ ꯊꯦꯝꯗꯨꯅ ꯁꯨꯝꯈ꯭ꯔꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯗꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯣꯡꯕꯤꯔꯣ, ꯀꯩꯅ꯭ꯌꯥꯗꯥꯟ ꯊꯥꯗꯕ ꯂꯥꯛꯆꯒꯤ꯫ ꯆꯥꯛꯀꯧꯕꯅ ꯈꯔ ꯇꯞꯊꯔꯒ ꯎꯄꯨ ꯑꯃ ꯀꯥꯡꯊꯣꯜ ꯑꯃ ꯇꯝꯐꯝ ꯊꯣꯛꯄ ꯑꯉꯝꯕ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯐꯅ ꯁꯥꯎꯔꯁꯨ ꯏꯇꯞ ꯇꯞꯅ ꯏꯐ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕꯒꯤ ꯍꯧꯅꯕꯤ꯫ ꯃꯇꯝ ꯈꯔꯃꯨꯛꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ, ꯆꯥꯛꯀꯧ ꯍꯩꯒꯧꯕ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯤ꯫ ꯏꯉꯥꯎ ꯉꯥꯎꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ ꯍꯥꯏꯔꯁꯨ ꯑꯉꯥꯎ ꯃꯄꯥ ꯆꯨꯝꯈꯤꯕꯅꯔ ꯃꯅꯦ ꯃꯀꯨꯅꯁꯨ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤ꯫ ꯃꯥꯟꯖꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ꯫ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯍꯟꯗꯦ꯫ ꯄꯣꯛꯂꯛꯄꯗꯒꯤꯁꯨ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇꯦ꯫ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯍꯤꯡꯂꯛꯄꯗ ꯑꯋꯥꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯅꯥꯂꯩꯃꯅ ꯊꯕꯛ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯃꯥꯟꯖꯗꯨ ꯇꯨꯝꯂꯝꯗ꯭ꯔꯤ, ꯃꯥꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯃꯥꯟꯖꯅ ꯍꯥꯏꯔꯛꯏ, ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ? ꯂꯣꯏꯔꯦ, ꯇꯨꯝꯕ ꯆꯪꯂꯛꯑꯕꯅꯤ꯫ ꯋꯥꯔꯝꯂꯅꯤꯅꯦ ꯆꯍꯤ ꯁꯨꯗꯕꯤ ꯏꯇꯨ ꯃꯆꯥꯁꯦ꯫ ꯏꯁ, ꯀꯔꯤ? ꯆꯍꯤ ꯁꯨꯗꯦꯗꯤ ꯍꯥꯏꯖꯧ, ꯃꯆꯥꯗꯤ ꯍꯥꯏꯅꯣ꯫ ꯑꯩꯈꯣꯏ ꯏꯆꯦꯗꯩ ꯐꯥꯎ ꯋꯥꯡ ꯆꯥꯎꯕ ꯍꯦꯜꯂꯤꯕꯅꯦ ꯑꯩꯁꯤ꯫ ꯑꯩꯅ ꯇꯤꯟꯅꯔꯛꯏꯗꯣ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇ ꯅꯠꯇꯦ, ꯏꯆꯦ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯤ ꯅꯍꯥꯟ ꯏꯃꯥꯒ ꯀꯩꯊꯦꯜ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯨꯗꯅꯦ ꯈꯪꯉꯕ, ꯈꯣꯡꯖꯣꯡꯕꯤ ꯁꯥꯅ ꯂꯩꯍꯧꯏ꯫ ꯑꯩꯉꯣꯟꯗꯩ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯟꯕ ꯑꯃꯁꯨ ꯌꯥꯎꯍꯧꯏ꯫ ꯑꯩꯒꯤ ꯏꯄꯥ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯍꯥꯏꯕꯅꯦ ꯇꯣꯝꯕꯤꯗꯨꯗꯤ꯫ ꯑꯩꯒꯤ ꯏꯔꯣꯟꯈꯩ ꯆꯥꯎꯗ꯭ꯔꯤ ꯑꯃꯠꯇ꯫ ꯃꯆꯥ ꯍꯥꯏꯔꯨꯕꯩꯅꯤꯅꯦ ꯑꯗꯨꯛ ꯁꯥꯡꯕ ꯋꯥꯔꯤꯁꯤꯡꯕꯨ ꯂꯤꯔꯛꯏꯁꯦ꯫ ꯍꯣꯏꯁꯦ, ꯅꯪꯅ ꯍꯥꯏꯔꯗꯤ ꯂꯣꯏ ꯆꯨꯝꯃꯦ꯫ ꯇꯨꯝꯃꯨ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯦ꯫ ꯍꯌꯦꯡꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯁꯅꯥꯂꯩꯃ ꯐꯃꯨꯡ ꯃꯌꯥꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯈꯨꯌꯥꯔꯣꯝꯒꯤ ꯀꯥꯡꯈꯜꯗꯨ ꯊꯥꯗꯔꯒ ꯂꯨꯈꯨꯝꯒꯤ ꯊꯥꯗꯗꯕꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯃꯥꯟꯖꯁꯨ ꯍꯧꯒꯠꯂꯒ ꯐꯝꯃꯤ꯫ ꯁꯅꯥꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯥꯟꯖ, ꯁꯨꯃꯥꯏꯅꯒ ꯑꯩꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯛꯀꯅꯤ ꯀꯥꯏꯁꯦ ꯊꯥꯖꯔꯨꯗꯦꯀꯣ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤꯀꯣ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯛꯂꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯑꯩꯗꯤ ꯑꯋꯥꯕꯁꯨ ꯈꯪꯂꯛꯇꯦ, ꯑꯋꯥꯕ ꯈꯥꯡꯕꯁꯨ ꯍꯩꯔꯣꯏ꯫ ꯑꯩꯕꯨ ꯋꯥꯍꯟꯕꯤꯒꯅꯨꯀꯣ꯫ ꯑꯉꯥꯎꯕꯤ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ, ꯍꯥ? ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯇꯥꯏꯕꯪꯁꯤꯗ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤꯅꯦ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯍꯌꯦꯡ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ, ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯅꯈ꯭ꯔꯗꯧꯕꯅꯤꯅ꯫ ꯊꯋꯥꯏꯁꯤꯅ ꯍꯛꯆꯥꯡꯁꯤꯗ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯒꯤꯗꯃꯛꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ, ꯍꯤꯡꯒꯗꯧꯔꯤꯕꯁꯦ ꯈꯪꯂꯕ꯭ꯔꯣ? ꯑꯗꯣ ꯇꯥꯃꯥꯟꯖ, ꯍꯌꯦꯡ ꯁꯤꯔꯁꯨ ꯑꯩ ꯍꯥꯟꯅ ꯁꯤꯒꯦꯀꯣ꯫ ꯅꯪꯅꯒ ꯍꯥꯟꯅ ꯁꯤꯔꯒ ꯑꯩ ꯌꯥꯝ ꯋꯥꯒꯅꯤ, ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯃꯣꯏꯕ꯫ ꯑꯗꯨꯒ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯝ ꯋꯥꯒꯅꯤ꯫ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ? ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯩꯅꯦ ꯅꯪꯒꯤ ꯈꯣꯡ ꯅꯥꯝꯃ ꯇꯦꯛꯅꯕ ꯁꯨꯛꯇꯧ ꯇꯧꯔꯣꯏꯁꯤ꯫ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯥꯎꯖꯁꯅꯨ꯫
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅꯒ ꯂꯩꯈꯤꯗꯕ ꯊꯣꯛꯂꯗꯤ ꯅꯪꯗꯤ ꯑꯉꯥꯡꯅꯤ, ꯆꯠꯀꯗꯕ ꯂꯝꯕꯤ ꯌꯥꯝꯅ ꯁꯥꯡꯅ ꯋꯥꯠꯂꯤ. ꯑꯩꯒꯨꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯛꯂꯕꯗꯤ ꯅꯧꯅ ꯑꯃꯨꯛ ꯅꯪ ꯂꯨꯍꯣꯡꯉꯨꯀꯣ. ꯅꯊꯟꯇꯅ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯕ ꯉꯝꯂꯣꯏ. ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥꯒꯤ ꯃꯀꯥꯗ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯔꯛꯎꯀꯣ. ꯁꯅꯥꯂꯩꯃ ꯃꯥꯟꯖꯗ ꯐꯠ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯇꯥ ꯃꯥꯟꯖ. ꯑꯩ ꯊꯥꯗꯣꯛꯂꯒ ꯅꯪ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ? ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯅꯨ. ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯌꯥꯝ ꯋꯥꯒꯅꯤ. ꯑꯩꯕꯨ ꯋꯥꯍꯟꯕꯤꯅꯣꯕ. ꯑꯩ ꯑꯋꯥꯕ ꯈꯥꯡꯕ ꯍꯩꯔꯣꯏ ꯍꯥꯏꯔꯒ. ꯃꯥꯟꯖ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯣꯏꯁꯦ, ꯅꯪ ꯋꯥꯔꯝꯂꯅꯤ. ꯂꯥꯛꯑꯣ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯃꯇꯝꯁꯦ ꯐꯅꯌꯥꯝ ꯊꯦꯡꯈ꯭ꯔꯦ. ꯂꯥꯛꯑꯣ, ꯃꯔꯝ ꯃꯣꯛꯄꯤ ꯅꯪꯕꯨ. ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯆꯍꯤ 2-3ꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯁꯅꯥꯂꯩꯃꯅꯒ ꯂꯩꯁꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯂꯩꯁꯥꯕꯤ ꯌꯪ ꯐꯥꯒꯠꯂꯛꯄ ꯃꯇꯝ ꯑꯣꯏꯔꯒꯗꯧꯕꯅꯤ. ꯃꯥꯟꯖꯗꯣ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯕꯒꯤ ꯂꯣꯏꯁꯤꯜꯂꯤ. ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯁꯅꯥꯂꯩꯃꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯁꯅꯥꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯀꯦ. ꯍꯩꯕꯨ ꯍꯩꯗꯣꯏꯔ ꯈꯪꯕ ꯅꯠꯇꯦꯗ ꯑꯩꯅ ꯆꯠꯇꯣꯏꯁꯤ. ꯏꯃꯥꯟꯅꯕꯗꯣ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯄꯗ ꯃꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯤꯕꯅꯤ. ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕꯗꯨꯗ ꯍꯥꯟꯅꯒꯤ ꯌꯨꯝꯗꯣ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯃ ꯁꯥꯕꯅꯤ. ꯏꯃꯨꯡꯗꯣ ꯈꯔ ꯋꯥꯖꯕꯅꯤ. ꯑꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕ ꯌꯨꯝ ꯀꯩ ꯁꯥꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯁꯦꯜ ꯊꯨꯝ ꯑꯃꯒꯤ ꯅꯠꯇꯅ ꯍꯧ ꯇꯧꯕꯤꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ. ꯂꯥꯏꯔꯖꯔꯁꯨ ꯏꯃꯨꯡꯗꯣ ꯋꯥ ꯌꯥꯝ ꯈꯪꯕ, ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ, ꯈꯨꯜ ꯂꯩꯀꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯏꯃꯨꯡꯅꯤ. ꯁꯅꯥꯂꯩꯃ ꯍꯦꯟꯅ ꯅꯛꯅ ꯃꯥꯟꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯣꯏꯅꯔꯞ ꯍꯥꯏꯔꯛꯏ, ꯑꯗꯣ ꯏꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ. ꯀꯔꯤ ꯍꯥꯏꯔꯤꯕ ꯏꯃꯥꯅ? ꯑꯗꯨꯔꯣ, ꯂꯨꯍꯣꯡꯕꯁꯨ ꯐꯅ ꯀꯨꯏꯔꯦ. ꯏꯃꯧꯁꯨ ꯃꯌꯥꯝꯅ ꯌꯨꯝ ꯄꯥꯟꯅꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯌꯧꯔꯛꯑꯦ. ꯃꯃꯥ ꯑꯣꯏꯕ ꯌꯥꯔꯅꯤ. ꯏꯃꯤꯠꯇ ꯏꯁꯨ ꯀꯥꯏꯗꯣ ꯎꯅꯤꯡꯂꯦ ꯍꯥꯏꯔꯛꯏꯕ. ꯑꯗ ꯅꯪꯗꯤ ꯀꯩ ꯈꯨꯝꯂꯝꯕ? ꯑꯩꯔꯣ, ꯀꯩꯝ ꯈꯨꯝꯂꯝꯗꯦꯗ. ꯏꯀꯥꯏꯖꯩꯌꯦ. ꯇꯨꯃꯤꯟꯅ ꯍꯥꯏꯐꯦꯠ ꯅꯣꯛꯑꯝꯃꯒꯅꯦ ꯑꯗꯨꯝ ꯆꯪꯂꯛꯏ. ꯃꯥꯟꯖꯅ ꯁꯅꯥꯂꯩꯃꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯣꯏꯅ ꯃꯁꯨ ꯎꯅꯤꯡꯂꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯏꯆꯥ ꯎꯅꯤꯡꯂꯤꯕꯅꯤ. ꯅꯪꯅꯒ ꯏꯆꯥꯗꯨꯃ ꯄꯝꯂꯒ ꯃꯣꯏ ꯃꯄꯥ ꯑꯉꯥꯡꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯎ, ꯉꯟꯅ ꯍꯜꯂꯛꯎ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤꯗ. ꯑꯗꯣ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯕꯗ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯅꯦ? ꯁꯅꯥꯂꯩꯃ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯊꯝꯐꯝ ꯈꯪꯗꯦ ꯃꯈꯥꯗ ꯅꯣꯟꯊꯩ. ꯃꯥꯟꯖꯅ ꯈꯗꯥꯡꯗꯨꯗ ꯄꯥꯏꯔꯒ ꯅꯣꯟꯈꯠꯍꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯅ ꯍꯥꯏ, ꯅꯪꯅ ꯏꯀꯥꯏꯕꯒꯤ ꯅꯇꯧꯗꯨꯃꯗꯤ ꯅꯨꯡꯁꯤꯍꯜꯂꯦ. ꯑꯗꯨꯕꯨ ꯁꯅꯥ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯂꯩꯃꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯏ. ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯃꯤꯡ ꯀꯧꯗꯕꯅꯤ. ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯗꯨꯅ ꯀꯧꯅꯤꯡꯕꯇ ꯀꯧꯕꯅꯤ. ꯑꯌꯥꯝꯕꯅ ꯃꯔꯝ ꯃꯣꯛꯄꯤꯗꯅꯤ ꯀꯧꯔꯤꯕ, ꯑꯉꯥꯡꯅꯤ ꯈꯟ ꯅꯨꯡꯁꯤꯗꯨꯅ ꯇꯧꯔꯤꯕ. ꯉꯁꯤꯗꯤ ꯁꯅꯥꯂꯩꯃꯒꯤ ꯊꯃꯣꯏꯗ ꯏꯔꯥꯡ ꯂꯥꯡꯕꯒꯨꯝꯅ ꯐꯥꯎꯔꯤ. ꯃꯁꯥꯁꯤ ꯃꯄꯨꯡ ꯐꯥꯔꯕ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯔꯤ ꯄꯣꯠꯅꯤ. ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯇꯥꯖꯅꯤꯡꯈꯤꯕ ꯃꯤꯡꯒꯧꯗꯣ ꯉꯁꯤ ꯈꯪꯀꯧ ꯀꯧꯔꯛꯄꯁꯤꯗ. ꯁꯅꯥꯂꯩꯃꯅ ꯃꯥꯟꯖꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯤ ꯋꯥ ꯍꯩꯒꯦ ꯇꯥꯎ. ꯁꯅꯥꯂꯩꯃ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯒꯦ ꯍꯥꯏꯌꯣ. ꯅꯪꯅ ꯏꯀꯥꯏꯕꯒꯤ ꯅꯇꯧꯗꯨꯃꯗꯤꯅꯦ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯡꯁꯤꯕ ꯐꯥꯎꯏ. ꯅꯪꯒꯤ ꯅꯇꯧ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯅꯇꯧ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗ ꯏꯔꯥꯛꯅꯍꯟꯒꯦ ꯈꯟꯅꯣ ꯁꯅꯥ. ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯒ ꯑꯉꯥꯎꯕꯒꯨꯝ ꯂꯩꯈ꯭ꯔꯒ ꯅꯪꯅ ꯑꯩꯕꯨ ꯊꯥꯛꯄ ꯉꯝꯂꯗ꯭ꯔꯣ? ꯑꯗꯨꯒ ꯑꯩꯁꯤꯕꯨ ꯃꯤꯇꯣꯞ ꯀꯅꯥꯅꯤ ꯈꯜꯂꯒ ꯅꯪꯅ ꯏꯀꯥꯏꯗꯧꯔꯤꯕꯅꯣ? ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯄꯨꯝꯅꯃꯛꯅꯤ ꯈꯟꯒꯗꯕꯅꯤ. ꯃꯥꯟꯖꯗꯣ ꯐꯥꯒꯤꯃꯨꯛ ꯇꯧꯔꯛꯏ, ꯁꯤꯗꯒꯤꯗꯤ ꯑꯉꯥꯡ ꯑꯃ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯒ ꯊꯦꯝꯂꯗꯧꯅꯤꯗ. ꯃꯃꯥꯒ ꯑꯣꯏꯕ ꯍꯩꯒꯗ꯭ꯔꯃꯤ ꯅꯪꯕꯣ? ꯃꯇꯧ ꯏꯃꯥꯟ ꯍꯦꯛ ꯃꯥꯟꯗꯅ ꯁꯅꯥꯂꯩꯃꯅ ꯁꯠ ꯈꯨꯝꯂꯛꯏ, ꯍꯩꯅꯤꯅ, ꯀꯩꯗꯧꯕꯩ ꯍꯩꯔꯣꯏꯗꯣꯏꯅꯣ? ꯑꯣꯏꯕꯤꯒꯦ. ꯑꯗꯣ ꯊꯦꯡꯉꯅꯤꯌꯦ, ꯆꯠꯂꯨ ꯂꯥꯛꯑꯣ. ꯌꯥꯝ ꯆꯠꯍꯟꯅꯤꯡꯂꯕ꯭ꯔꯕ ꯑꯩꯁꯦ ꯅꯅꯥꯛꯇꯒꯤ? ꯅꯪꯅ ꯑꯩꯕꯨ ꯇꯥꯜꯂꯤꯁꯦ ꯍꯥ? ꯑꯁ, ꯑꯗꯨꯏ ꯅꯠꯇꯦꯕ. ꯈꯔ ꯉꯟꯅ ꯆꯠꯂꯣꯕ, ꯑꯗꯨꯒ ꯉꯟꯇꯥꯅ ꯍꯜꯂꯛꯑꯣ ꯍꯥꯏꯔꯒ. ꯃꯥꯟꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯁꯦ, ꯐꯥꯒꯤ ꯇꯧꯕꯅꯤ. ꯆꯠꯂꯨꯈꯤꯒꯦ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯁꯅꯥ. ꯁꯅꯥꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯟꯖꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯍꯧꯏ. ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯏꯔꯥꯡ ꯂꯥꯡꯕꯒꯨꯝ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯅꯣꯛꯐꯦꯠꯇ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯨꯗ ꯃꯥꯟꯖꯒꯤ ꯃꯃꯥ ꯁꯅꯥꯂꯩꯃꯒꯤꯅ ꯃꯅꯦꯝ ꯊꯝꯕꯥꯜ ꯏꯪꯈꯣꯜꯗ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯔꯤ.
ꯍꯥꯟꯅꯅ ꯊꯥꯈ꯭ꯔꯕ ꯀꯣꯕꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯁꯅꯥꯂꯩꯃꯅ ꯏꯁꯤꯡ ꯆꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯍꯥꯊꯨ-ꯍꯥꯊꯨꯅ ꯆꯦꯜꯂꯛꯂꯒ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯟꯅ ꯀꯧꯏ꯫ "ꯏꯅꯦ! ꯍꯣ ꯏꯅꯦ! ꯏꯅꯦ!" ꯊꯝꯕꯥꯜ ꯁꯨꯃꯥꯡꯂꯣꯝꯗ ꯃꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯂꯥꯛꯅ ꯈꯨꯝꯂꯛꯏ꯫ "ꯑꯣꯏ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ? ꯏꯅꯦ ꯁꯣꯝꯗ ꯂꯩꯅꯦꯍꯦ, ꯃꯅꯤꯡꯂꯣꯝꯗ." ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯣ ꯊꯝꯕꯥꯜꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗ ꯍꯥꯏꯔꯛꯏ꯫ "ꯏꯅꯦ, ꯇꯥꯃꯟꯖꯗꯣ!" "ꯍꯩ ꯏꯕꯨꯡꯉꯣ, ꯅꯪ ꯇꯥꯃꯥꯟꯖ ꯀꯩꯗꯧꯔꯦ? ꯍꯥ? ꯅꯌꯥꯝꯕꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ?" ꯁꯅꯥꯂꯩꯃꯁꯨ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯂꯣꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯥꯀꯟ ꯑꯣꯏꯔꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯥꯗꯣ ꯍꯥꯏꯗ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯇꯥꯃꯟꯖꯗꯣ, ꯇꯥꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯕꯗꯨꯗ ꯃꯊꯛꯇ ꯀꯥꯕꯗꯣ, ꯃꯥ ꯀꯥꯒꯦꯅ ꯀꯥꯕꯗꯨꯗ ꯈꯣꯡꯐꯝ ꯆꯥꯗꯕꯗꯒꯤ ꯃꯊꯛ ꯑꯋꯥꯡꯕꯗꯨꯗꯒꯤ ꯇꯥꯔꯛꯄꯗ ꯃꯈꯥꯗ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯗ ꯇꯥꯁꯤꯟꯕꯗꯒꯤ ꯊꯤꯅ ꯁꯣꯛꯏ꯫ ꯑꯗꯨ..." ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯅꯥꯂꯩꯃꯅ ꯄꯥꯈꯠꯅ ꯐꯠ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ ꯍꯥꯏꯕ? ꯑꯁꯣꯛꯄꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯠꯁꯤ." ꯊꯝꯕꯥꯜꯁꯨ ꯄꯥꯈꯠꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯏ꯫ "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯗꯣ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯂꯩꯍꯧꯕ꯭ꯔꯥ? ꯑꯃꯥꯏꯕ ꯀꯧꯍꯧꯔꯕ꯭ꯔꯥ? ꯀꯔꯝꯃꯥꯏꯅ ꯇꯧꯍꯧꯔꯒꯦ ꯃꯤ?" "ꯏꯅꯦ, ꯇꯥꯃꯟꯖꯗꯣ ꯊꯤꯅ ꯁꯣꯛꯄꯗꯨꯒ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯥꯏꯕ ꯀꯧꯕꯁꯨ ꯆꯠꯄ ꯅꯪꯗ꯭ꯔꯦ, ꯂꯥꯏꯀꯟꯅꯅꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯏꯌꯥꯝꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦꯅꯦ." "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯕꯣ, ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯥ? ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯤ?" ꯁꯅꯥꯂꯩꯃꯗꯣ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ꯫ ꯃꯅꯦꯝ ꯊꯝꯕꯥꯜ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯈꯠꯂꯒ, "ꯍꯩ ꯕꯦꯝꯃ, ꯁꯅꯥ, ꯇꯥꯔꯕ꯭ꯔꯣ? ꯏꯃꯥꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯣ?" ꯄꯥꯎ ꯄꯤꯕ ꯂꯥꯛꯄ ꯅꯨꯄꯥꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯀꯣꯛꯇ ꯊꯥꯏ꯫ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔꯅ ꯇꯧꯗꯨꯅ ꯃꯥꯟꯖꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇꯕꯒꯨꯝ ꯂꯨꯝꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯆꯤꯡꯊꯕꯒꯨꯝ ꯒꯤꯠ ꯍꯦꯛꯇ ꯐꯝꯊꯩ꯫ ꯈꯨꯝꯖꯤꯜꯂꯤꯕ ꯐꯤꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯁꯛꯇꯝꯗꯨ ꯌꯦꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯐꯤ ꯃꯊꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯊꯣꯡ ꯈꯪꯗ ꯈꯣꯠꯂꯤꯕ꯭ꯔꯥ ꯅꯥꯜꯂꯤꯕ꯭ꯔꯥ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯖꯗꯦ꯫ ꯄꯣꯛꯄꯗꯒꯤ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇꯕꯤꯗꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯊꯣꯛꯂꯔꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ꯫ ꯇꯦꯡꯊꯥꯔꯛꯂꯤ ꯃꯊꯪꯂꯦꯟ ꯃꯥꯟꯖꯕꯨ ꯀꯧꯔꯗꯨꯅ꯫ "ꯇꯥꯃꯟꯖ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥ? ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯃꯤꯟꯅꯔꯛꯄꯗ ꯅꯣꯡꯃꯇ ꯃꯤꯡ ꯀꯧꯗꯕ ꯅꯪꯅ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯔꯣꯏꯕꯅꯤ ꯈꯟꯅ ꯀꯧꯔꯝꯕ꯭ꯔꯥ? ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯏꯉꯥꯎ ꯉꯥꯎꯒꯗꯕ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤꯒꯤ ꯄꯤꯕꯤꯔꯝꯕꯅꯣ ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ? ꯇꯥꯃꯟꯖ, ꯅꯪ ꯆꯠꯈꯤꯔꯛꯑꯣ, ꯑꯩ ꯈꯥꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯋꯥꯒꯅꯤꯌꯦ꯫ ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯕꯨ ꯏꯐꯝꯗ ꯄꯤꯕꯤꯔꯝꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯒ ꯂꯣꯏꯅꯈꯤꯕ ꯃꯇꯝꯗ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯤ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯑꯁꯨꯝꯅ ꯑꯩ ꯋꯥꯍꯧꯅꯕ꯭ꯔꯥ? ꯃꯊꯪ ꯆꯍꯤꯗ ꯏꯆꯥꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯃꯟꯒꯅꯤ, ꯃꯣꯏ ꯃꯄꯥ ꯀꯧꯕ ꯇꯥꯒꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅ ꯇꯥꯃꯟꯖ꯫ ꯅꯪ ꯍꯧꯒꯠꯂꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ, ꯃꯪ ꯑꯣꯏꯍꯟꯕꯤꯌꯣ, ꯃꯤꯀꯨꯞꯁꯦ ꯃꯪ ꯑꯣꯏꯍꯟꯕꯤꯌꯣ꯫ ꯑꯩ ꯃꯤꯀꯞ ꯑꯃꯨꯛꯇ ꯊꯣꯛꯆꯒꯦ, ꯑꯁꯨꯛ ꯋꯥꯕꯗꯤ ꯑꯩ ꯇꯥꯏꯕꯪꯗ ꯈꯥꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯑꯩꯕꯨ..." ꯁꯅꯥꯂꯩꯃ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯍꯥꯏꯊꯔꯛꯂꯤ꯫ ꯃꯄꯥꯝꯂꯣꯝꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡ ꯌꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯩ꯫ "ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯅꯣꯡꯗꯝꯕ ꯅꯪꯒꯤ? ꯀꯔꯝꯕ ꯂꯥꯏꯕꯛꯀꯤ ꯈꯨꯠꯁꯦꯝꯅꯣ? ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗꯕꯨ ꯅꯪꯅ ꯑꯗꯨꯛ ꯋꯥꯕ ꯄꯣꯠꯂꯨꯝ?" ꯑꯁꯨꯝꯅ ꯃꯥꯟꯖ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ꯫ ꯁꯅꯥꯂꯩꯃ ꯃꯥꯗꯤ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛꯅꯔꯦ꯫ ꯃꯆꯤ ꯈꯨꯗꯤꯡ ꯎꯪꯗꯨꯅꯇ ꯂꯩꯔꯦ꯫ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯄ꯭ꯔꯦꯛꯅꯅ ꯐꯝꯗꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯤ꯫ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯛꯂꯤ ꯈꯣꯟꯊꯥꯡ ꯌꯩꯅ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯋꯥꯍꯩ ꯈꯔ꯫ "ꯅꯪꯅ ꯏꯀꯥꯏꯕꯒꯤ ꯅꯇꯧꯗꯨꯃꯗꯤꯅꯦ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯅꯪꯒꯤ ꯅꯇꯧ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯅꯇꯧ ꯍꯥꯞꯆꯤꯜꯂꯛꯀꯅꯨ꯫
ꯑꯩꯕꯨ ꯅꯨꯡꯁꯤꯕꯗ ꯏꯔꯥꯛ ꯅꯍꯟꯒꯦ ꯈꯟꯅꯨꯁꯅꯥ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯒ ꯑꯉꯥꯎꯕꯒꯨꯝ ꯂꯩꯈ꯭ꯔꯒ ꯅꯪꯅ ꯑꯩꯕꯨ ꯊꯥꯛꯄ ꯉꯝꯂꯗ꯭ꯔꯣ ꯑꯗꯨꯒ ꯑꯩꯁꯤꯕꯨ ꯃꯤꯇꯣꯞ ꯀꯅꯥꯅꯤ ꯈꯜꯂꯒ ꯅꯪꯅ ꯏꯀꯥꯏꯗꯧꯔꯤꯕꯅꯣ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯄꯨꯝꯅꯃꯛꯅꯤ ꯈꯟꯒꯗꯕꯅꯤ ꯁꯤꯗꯒꯤꯗꯤ ꯑꯉꯥꯡ ꯑꯃ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯒ ꯊꯦꯝꯂꯗꯧꯅꯤꯗ ꯃꯃꯥꯒ ꯑꯣꯏꯕ ꯍꯩꯒꯗ꯭ꯔꯃꯤ ꯅꯪꯕꯨ ꯋꯥꯈꯜꯗꯨꯒꯤ ꯁꯪꯁꯥꯔꯗꯨꯗ ꯀꯪꯁꯤꯜꯂꯕ ꯆꯤꯟꯕꯥꯜꯗꯣ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯋꯥꯈꯜ ꯂꯥꯛꯏ ꯁꯤꯟꯊꯔꯛꯂꯦ ꯄꯤꯔꯥꯡ ꯂꯝꯍꯦꯟꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯊꯦꯡꯅꯔꯔꯣꯏ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯄꯣꯛꯂꯛꯄꯗꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯆꯥꯎꯔꯛꯄꯅꯔꯥ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯄꯨꯕ ꯊꯥꯡꯕꯗ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯑꯃꯕꯨ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯄꯤꯔꯤꯕ ꯀꯅꯥꯅꯕꯨꯗꯤ ꯈꯥꯡꯕ ꯉꯝꯂꯨꯒꯅꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯂꯩꯔꯤꯕ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕꯗꯕꯨ ꯀꯅꯥꯅ ꯄꯥꯝꯕ ꯍꯧꯅꯕꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤ ꯑꯁꯤꯅ ꯃꯥꯟꯖꯒꯤ ꯀꯨꯝꯑꯣꯟ ꯐꯤꯔꯣꯏ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯊꯥꯕꯨꯝ 12 ꯍꯧꯖꯤꯟꯈ꯭ꯔꯕꯁꯨ ꯁꯅꯥꯂꯩ ꯃꯃꯥꯒꯤ ꯊꯃꯣꯏꯅ ꯃꯥꯟꯖ ꯃꯍꯥꯛꯄꯨ ꯈꯖꯤꯛ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇꯦ ꯀꯞꯂꯤ ꯉꯁꯤꯁꯨ ꯃꯥꯟꯖ ꯃꯥꯕꯨ ꯀꯧꯗꯨꯅ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯂꯕꯗꯤ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏꯀꯣ ꯇꯥꯃꯥꯟꯖ ꯅꯪ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯣꯡꯃ ꯂꯦꯟꯕꯗ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯒꯨꯝ ꯁꯥꯡꯂꯦ ꯀꯔꯝꯕ ꯀꯥꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯃꯤꯀꯨꯞ ꯑꯗꯨ ꯉꯥꯏꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕ ꯅꯪꯅꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯅꯥꯏꯗ ꯆꯣꯛꯊꯕ ꯂꯩꯇ ꯅꯪꯕꯨ ꯉꯥꯏꯕꯅꯦ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯊꯥꯁ ꯃꯥꯕꯨ ꯌꯦꯡꯖꯒꯦ ꯉꯥꯏꯕ ꯈꯨꯝꯂꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯕꯨ ꯑꯩꯅ ꯀꯥꯎꯊꯣꯛꯈꯤꯗ꯭ꯔꯥ ꯅꯪꯒꯤ ꯋꯥꯈꯜ ꯃꯌꯦꯡ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯄꯥꯝꯃꯨꯕ ꯐꯥꯎꯏ ꯇꯥꯃꯥꯟꯖ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯉꯝꯗꯕꯤ ꯑꯩꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯁꯅꯥꯂꯩꯃꯒꯤ ꯃꯇꯧ ꯎꯔꯒ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯀꯞꯇꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯅꯗꯦ ꯀꯅꯥ ꯑꯃꯅ ꯍꯥꯏꯅꯗꯕ ꯅꯠꯇꯦ ꯑꯁꯨꯛ ꯅꯧꯔꯤꯕ ꯑꯉꯥꯡꯁꯦ ꯃꯔꯥꯏꯕꯛ ꯍꯦꯛ ꯊꯤꯗ ꯐꯈ꯭ꯔꯕꯅꯤ ꯃꯥꯟꯖ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯃꯤ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯄꯣꯛ ꯃꯌꯥ ꯂꯥꯡꯂꯕ ꯍꯅꯨ ꯍꯅꯥ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯗ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯆꯥꯛ ꯈꯥꯡꯅꯔꯤꯕꯅꯤ ꯃꯥꯗꯤ ꯃꯆꯥ ꯃꯌꯥ ꯍꯧꯕꯁꯨ ꯅꯠꯇꯦ ꯄꯥꯝꯃꯨꯖꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯌꯨꯝ ꯑꯃꯨꯛ ꯄꯥꯟꯒꯦꯁꯨ ꯄꯥꯟꯖꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯊꯃꯣꯏ ꯁꯦꯡꯕ ꯃꯥꯒꯤ ꯂꯦꯞꯄꯤꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯆꯍꯤ ꯅꯧꯔꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯁꯥꯡꯂꯤ ꯑꯉꯥꯡ ꯑꯃ ꯌꯥꯍꯧꯕꯁꯨ ꯅꯠꯇꯦ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯁꯥꯒꯤ ꯅꯥꯀꯣꯡ ꯌꯧꯕ ꯌꯥꯎꯔꯤꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯃꯥ ꯋꯥꯕ ꯍꯦꯟꯖꯕꯅꯤ ꯆꯩꯅꯥ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯃꯅꯦ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯐꯥꯎꯕ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯒꯦ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯒꯦ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯒꯤꯗꯃꯛ ꯈꯜꯂꯒ ꯅꯧꯅ ꯌꯨꯝ ꯄꯥꯟꯅꯅꯕ ꯀꯌꯥꯔꯛ ꯍꯥꯏ ꯁꯅꯥꯂꯩꯃꯅ ꯌꯥꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯕꯁꯨ ꯃꯥ ꯄꯥꯝꯖꯗꯦ ꯆꯍꯤ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯃꯥꯅ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃꯒ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤꯡꯊꯣꯜ ꯑꯅꯤꯁꯤꯒꯤ ꯃꯄꯨ ꯃꯥ ꯑꯣꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯇꯥꯔꯤ ꯇꯨꯡꯂꯝꯆꯠꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯝꯂꯝꯂꯤꯕ ꯍꯥꯏꯕꯗꯣ ꯃꯇꯝꯗꯤ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ ꯆꯍꯤ 3 ꯂꯥꯟꯈ꯭ꯔꯦ ꯃꯥꯒꯤ ꯇꯥ ꯃꯥꯟꯖꯕꯨ ꯊꯃꯣꯏꯅꯨꯡꯗ ꯃꯌꯦꯛ ꯂꯥꯅ ꯂꯩꯖꯔꯕꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯂꯩꯕꯗꯤ ꯃꯥ ꯇꯧꯈꯤꯗ꯭ꯔꯦ ꯄꯣꯠꯐꯝꯗ ꯀꯔꯤꯗ ꯄꯣꯠ ꯂꯩꯕ ꯈꯣꯠꯄ ꯃꯄꯥꯜ ꯏꯄꯥꯜ ꯈꯔꯗꯤ ꯊꯣꯛꯆꯕ ꯍꯧꯔꯤ ꯅꯣꯡꯃ ꯃꯥꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯅꯦꯝꯒ ꯃꯀꯨꯒꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯟꯖꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯀꯧꯏ ꯍꯩꯃꯥ ꯏꯅꯝꯃ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯥꯟꯅꯗꯦ ꯑꯍꯤꯡ ꯂꯦꯛꯊꯣꯛꯈ꯭ꯔꯣ ꯑꯌꯨꯛꯇ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯀꯩꯅꯣꯝ ꯆꯥꯁꯦ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯣꯀꯣ ꯏꯅꯝꯃ ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯥꯂꯩꯃꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯑꯍꯤꯡ ꯂꯦꯛꯂꯔꯣꯏꯒꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯆꯪꯂꯛꯄꯅꯤ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯅꯪ ꯎꯅꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯁꯤꯅꯤ ꯑꯁ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯅ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯝꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯀꯥꯏꯁꯦ ꯈꯪꯖꯗ꯭ꯔꯕꯅꯤ ꯀꯩ ꯅꯤꯡꯉꯣꯜꯅꯣ ꯈꯪꯗꯦꯕ ꯃꯄꯥꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯈꯪꯗꯦꯕ
Angawisina hek ngangbasima adugisu matam lakhini. Ado sana ima pabo hoy inamanasu nangbune yumsidal ingdana adumak lehhaningi. Adubu nangi asa oinaba angang ama yahobasu nate. Misu laibagta tamlamdana mayum anirak panba kokthok ngama leinari. Nangbu nungsi haiduna sumkonchilaga thambada nangi sanglaba punchi khongchatta awaba kaya ama mayoknarakkanine nangbo. Nang haujik chahi 15 suba natri. Yengo asuk nauribi nangna natomda asuk sangba punchi se hingbada minok may sahay pa amalay. Nang tungna nungayroy ni sana. Sana layma manamada pi irache na yengi mago ibungo chawbal na wado makhatari. Yengoy imo ibima ay koy na so hayda na dalakli. Imo gitungi punchi gida makhanbada nama sumangayri ay sumangayri shiba ngamloy daw rin he. Ay koy di nung manong magisonjilakani isu malihaw nati. Hayeng ay koy na laydraba kanda nang bunatom na tay charoy ni sana. Nanggi ima pabagi manakta layba sunang na hando na layba pamde hayri. Yengoy iku na suyay. Ikoy masilbu yan narabadi nang na anaw lambi mada kong thanglaga. Iku gi yumsina ay koy punna layra sukayde. Iku na yarin he. Sana laymado iting-ting basak pamda adumak hayri. Baba, ima, inama, aduk yam na nungsiba ma amagidama. Yam kraba mapok tarit lagasidagi. Sup na tanggi, mapok amagkaktang mahagidamak katok babukay dawe haybage. Namaw gilaybag na tambiram labani. Tunggi na tunggi tokpa, isor na adumak tambiram kani. Handak ki mapok si matangdi. Mahakidamak, may ekseng ni hingjarage ba. Mahana so ayrame, mahana kari ko balaybag tikrabadi. Ay banaw na luhong hayda na. Tawdok asi toklakani kang bagom. Edo mo mana hayrama wapa pa si baso. Ay niin magamdre. Baba, namaw mo waraw bigan ako. Mapok asi matangdi. Ay mayekseng na magi na maghingjarage. Amok na ay mo yung palo hay bigan no. Ay imang aniso saroy.